ꯑꯍꯥꯟꯕꯃꯛꯇꯗ ꯅ꯭ꯌꯨꯁ ꯂꯥꯏꯚ ꯆꯦꯅꯦꯜꯕꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤ ꯏꯉꯥꯒꯤ ꯀꯨꯟꯒ ꯍꯨꯝꯗꯣꯏꯅꯤ ꯄꯥꯟꯕ ꯌꯨꯝꯖꯀꯩꯁ ꯖꯨꯂꯥꯏꯒꯤ ꯇꯥꯡ 9ꯒꯤ ꯔꯥꯁꯤ 12ꯒꯤ ꯑꯐ ꯐꯠꯇ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯄꯛꯅꯕ ꯃꯥꯏꯀꯩ ꯈꯪꯍꯟꯖꯔꯤ. ꯑꯍꯥꯟꯕꯗ ꯃꯦꯁ ꯔꯥꯁꯤꯒꯤ ꯈꯪꯃꯤꯟꯅꯔꯁꯤ. ꯉꯁꯤ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 9 ꯌꯨꯝꯖꯀꯩꯁ ꯏꯉꯥꯒꯤ ꯀꯨꯟꯒ ꯍꯨꯝꯗꯣꯏꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠꯀꯤ ꯃꯦꯁ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ. ꯉꯁꯤꯁꯨ ꯀꯥ ꯍꯦꯟꯅ ꯗꯥꯎ ꯂꯩꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯗꯨꯗꯤ ꯇꯞꯅ ꯇꯞꯅ ꯍꯟꯊꯔꯛꯂꯒꯅꯤ. ꯅꯨꯡꯊꯤꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯒꯤ ꯑꯐꯕ ꯃꯇꯝ ꯍꯧꯔꯅꯤ. ꯅꯆꯥꯛ ꯅꯔꯟ ꯆꯥꯎꯈꯠꯀꯅꯤ, ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯥꯒꯅꯤ. ꯅꯆꯥ ꯅꯅꯥꯏꯒꯤ ꯃꯇꯦꯡ ꯐꯪꯕꯇ ꯅꯠꯇꯅ ꯑꯔꯨꯕ ꯋꯥꯔꯦꯞꯁꯨ ꯈꯨꯗꯛꯇ ꯂꯧꯕ ꯉꯝꯒꯅꯤ. ꯄꯛꯅꯕ ꯃꯆꯨꯅ ꯑꯉꯥꯡꯕ ꯅꯠꯇ꯭ꯔꯒ ꯑꯉꯧꯕ ꯄꯛꯅꯩ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯃꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ. ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅꯗꯤ ꯅꯨꯡꯁꯤꯕꯅ ꯆꯥꯟꯕꯤꯒꯅꯤ. ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯑꯉꯧꯕ ꯑꯃꯗꯤ ꯁꯪꯒꯣꯝ. ꯃꯊꯪꯗ ꯕꯤꯁ ꯔꯥꯁꯤ. ꯉꯁꯤ ꯖꯨꯂꯥꯏꯒꯤ ꯇꯥꯡ 9 ꯌꯨꯝꯖꯀꯩꯁ ꯏꯉꯥꯒꯤ ꯀꯨꯟꯒ ꯍꯨꯝꯗꯣꯏꯅꯤ ꯄꯥꯟꯕ ꯕꯤꯁ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ. ꯉꯁꯤꯁꯨ ꯂꯟ ꯊꯨꯝ ꯇꯥꯟꯁꯤꯟꯕ ꯉꯝꯒꯅꯤ. ꯍꯥꯟꯅꯒꯨꯝ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯃꯀꯥ ꯂꯥꯡꯒꯅꯤ. ꯇꯧꯕꯇꯕꯨ ꯊꯦꯡꯊꯔꯛꯂꯕꯗꯤ ꯂꯩꯔꯝꯕ ꯗꯥꯎ ꯑꯁꯨꯝ ꯍꯟꯊꯔꯛꯀꯅꯤ. ꯃꯁꯤ ꯈꯪꯅ ꯆꯠꯄꯤꯌꯨ. ꯏꯃꯨꯡ ꯃꯅꯨꯡ ꯋꯥꯈꯜ ꯇꯥꯅꯕ ꯋꯥꯠꯄ, ꯂꯣꯏꯅꯅ ꯅꯆꯥꯛ ꯅꯔꯟꯁꯨ ꯃꯤꯇꯥꯕ ꯅꯣꯂꯨꯛꯅ ꯆꯠꯀꯗꯕ ꯅꯨꯃꯤꯠꯅꯤ. ꯁꯦꯟ ꯊꯨꯝꯗꯗꯤ ꯂꯥꯏꯕꯛ ꯐꯒꯅꯤ. ꯄꯛꯅꯕ ꯃꯆꯨꯅ ꯑꯉꯧꯕ ꯃꯆꯨ ꯄꯛꯅꯩ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯅꯤꯡ ꯃꯥꯏꯀꯩ ꯄꯛꯅꯩ. ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯅꯤꯡꯖꯕ ꯊꯨꯡꯒꯅꯤ. ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ ꯑꯃꯗꯤ ꯆꯤꯅꯤ ꯑꯉꯥꯡꯕ. ꯃꯊꯪꯗ ꯃꯤꯊꯨꯟ ꯔꯥꯁꯤ. ꯉꯁꯤ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 9 ꯌꯨꯝꯖꯀꯩꯁ ꯅꯨꯃꯤꯠ ꯏꯉꯥꯒꯤ ꯀꯨꯟꯒ ꯍꯨꯝꯗꯣꯏꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠꯀꯤ ꯃꯤꯊꯨꯟ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ. ꯆꯤꯡꯅꯕ ꯑꯃꯠꯇ ꯂꯩꯇꯅ ꯇꯧꯒꯦ ꯈꯟꯕꯁꯤꯡ ꯄꯥꯡꯊꯣꯛꯄꯤꯌꯨ. ꯈꯨꯗꯤꯡꯃꯛ ꯃꯥꯏ ꯄꯥꯛꯀꯅꯤ. ꯄꯨꯛꯅꯤꯡ ꯄꯦꯟꯖꯒꯅꯤ. ꯁꯦꯟꯒꯤꯁꯨ ꯊꯣꯏꯅ ꯃꯊꯥ ꯁꯥꯔꯨꯅꯨ. ꯂꯝꯕꯤ ꯑꯃ ꯍꯦꯛꯇ ꯂꯥꯛꯀꯅꯤ. ꯊꯕꯛ ꯄꯥꯡꯒꯅꯤ. ꯁꯦꯟ ꯊꯨꯝ ꯀꯥꯟꯅꯒꯅꯤ. ꯋꯥꯅꯣꯝ ꯊꯧꯅꯣꯝ ꯀꯥꯟꯅꯒꯅꯤ. ꯌꯦꯛꯅꯕꯅꯗꯤ ꯀꯥꯏꯅꯍꯟꯒꯅꯤ. ꯆꯥꯗꯤꯡ ꯍꯦꯜꯂꯒꯅꯤ. ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯅꯨ. ꯄꯛꯅꯕ ꯃꯆꯨꯅ ꯍꯪꯒꯄꯥꯟ ꯃꯆꯨ ꯅꯠꯇ꯭ꯔꯒ ꯁꯪꯕꯥꯟꯅꯕ ꯃꯆꯨ ꯄꯛꯅꯩ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯅꯤꯡ ꯃꯥꯏꯀꯩ ꯄꯛꯅꯩ. ꯂꯩꯁꯥ パꯈꯪꯒꯤ ꯑꯣꯏꯅ ꯂꯥꯏꯕꯛ ꯐꯒꯅꯤ. ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯑꯁꯪꯕ ꯑꯃꯗꯤ ꯀꯤꯁꯃꯤꯁ. ꯃꯊꯪꯗ ꯀꯔꯀ ꯔꯥꯁꯤ.ꯉꯁꯤ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 9 ꯌꯨꯝꯖꯀꯩꯁ ꯅꯨꯃꯤꯠ ꯏꯉꯥꯒꯤ ꯀꯨꯟꯒ ꯍꯨꯝꯗꯣꯏꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠꯀꯤ ꯀꯔꯀ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ. ꯉꯁꯤꯁꯨ ꯑꯌꯦꯠ ꯑꯄꯟꯁꯤꯡꯒꯤ ꯃꯈꯥꯛ ꯂꯩꯔꯤ. ꯋꯥꯈꯜ ꯂꯧꯁꯤꯡ ꯀꯌꯥ ꯊꯣꯛꯂꯣꯏ. ꯍꯩꯅꯤꯡꯕ ꯐꯥꯎꯈꯤꯔꯣꯏ. ꯃꯤꯉꯣꯟꯗ ꯁꯥꯎꯅꯤꯡꯒꯅꯤ, ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯒꯤꯗꯤ ꯀꯣꯛꯂꯒꯅꯤ. ꯂꯧꯁꯤꯡ ꯐꯨꯗꯣꯛꯄꯗ ꯋꯥꯕ ꯑꯃꯗꯤ ꯏꯪꯊꯕ ꯊꯧ ꯄꯥꯡꯗ꯭ꯔꯕꯗꯤ ꯃꯥꯡꯕꯅ ꯍꯦꯟꯒꯗꯕ ꯅꯨꯃꯤꯠꯅꯤ. ꯃꯤꯋꯥ ꯂꯧꯗꯅ ꯏꯪꯅ ꯊꯧ ꯄꯥꯡꯂꯕꯗꯤ ꯁꯣꯏꯗꯅ ꯀꯥꯟꯅꯒꯅꯤ. ꯄꯛꯅꯕ ꯃꯆꯨꯅ ꯑꯉꯧꯕ ꯃꯆꯨ ꯑꯃꯗꯤ ꯂꯨꯄꯥ ꯃꯆꯨ ꯄꯛꯅꯩ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯑꯋꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ. ꯃꯊꯪꯗ ꯉꯥꯛꯄꯤꯒꯅꯤ. ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅꯗꯤ ꯊꯦꯡꯂꯞꯅ ꯂꯥꯏꯕꯛ ꯐꯒꯅꯤ. ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ ꯅꯥꯄꯨ ꯑꯃꯗꯤ ꯀꯤꯁꯃꯤꯁ. ꯃꯊꯪꯗ ꯁꯤꯡꯍ ꯔꯥꯁꯤ. ꯉꯁꯤ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 9 ꯌꯨꯝꯖꯀꯩꯁ ꯏꯉꯥꯒꯤ ꯀꯨꯟꯒ ꯍꯨꯝꯗꯣꯏꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠꯀꯤ ꯁꯤꯡꯍ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ. ꯗꯥꯎ ꯌꯥꯗꯕ ꯃꯇꯝꯅꯤ. ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯅ ꯄꯨꯊꯅꯕ ꯃꯔꯝ ꯍꯦꯛꯇ ꯑꯣꯏꯍꯟꯕ ꯌꯥꯏ. ꯏꯁꯥꯅ ꯆꯦꯛꯁꯤꯟꯖꯕꯅ ꯍꯦꯟꯅ ꯐꯩ. ꯊꯣꯏꯅ ꯋꯥꯁꯤꯜꯂꯨꯕꯒꯤꯁꯨ ꯀꯥꯟꯅꯕ ꯂꯩꯇꯦ. ꯂꯧꯁꯤꯡ ꯐꯨꯗꯣꯛꯄ, ꯋꯥꯕ ꯑꯃꯗꯤ ꯏꯪꯊꯕꯗ ꯊꯧ ꯄꯥꯡꯗ꯭ꯔꯕꯗꯤ ꯃꯥꯡꯕꯅ ꯍꯦꯟꯒꯗꯕ ꯅꯨꯃꯤꯠꯅꯤ. ꯃꯤꯋꯥ ꯂꯧꯗꯅ ꯏꯪꯅ ꯊꯧ ꯄꯥꯡꯂꯕꯗꯤ ꯁꯣꯏꯗꯅ ꯀꯥꯟꯅꯒꯅꯤ. ꯄꯛꯅꯕ ꯃꯆꯨꯅ ꯃꯪꯒ꯭ꯔꯥ ꯃꯆꯨ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯑꯋꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ. ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯅꯨꯡꯁꯤꯕꯅ ꯆꯥꯜꯂꯤ. ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯑꯉꯧꯕ ꯑꯃꯗꯤ ꯁꯪꯒꯣꯝ. ꯃꯊꯪꯗ ꯀꯩꯅꯥ ꯔꯥꯁꯤ.ꯉꯁꯤ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 9 ꯌꯨꯝꯖꯀꯩꯁ ꯏꯉꯥꯒꯤ ꯀꯨꯟꯒ ꯍꯨꯝꯗꯣꯏꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠꯀꯤ ꯀꯩꯅꯥ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ. ꯃꯄꯨꯡ ꯑꯣꯏꯅ ꯌꯦꯡꯕꯗ ꯉꯁꯤꯁꯨ ꯑꯐꯕ ꯅꯨꯃꯤꯠꯅꯤ. ꯂꯥꯏꯕꯛ ꯐꯕ ꯅꯨꯡꯉꯥꯏꯕ ꯐꯣꯟ ꯄꯤꯔꯤ, ꯑꯗꯨꯕꯨ ꯅꯨꯡꯊꯤꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯒꯤꯗꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯒꯅꯤ. ꯂꯥꯏꯕꯛ ꯐꯕ, ꯂꯟꯁꯨ ꯆꯪꯕ, ꯄꯣꯔꯝ ꯅꯤꯡꯊꯤꯅ ꯁꯤꯟꯗꯣꯛꯄ ꯍꯩꯕ ꯅꯨꯃꯤꯠꯅꯤ. ꯌꯦꯠꯅꯕ, ꯑꯅꯥ ꯑꯌꯦꯛꯅ ꯇꯥꯊꯤꯕꯗꯤ ꯂꯩ. ꯊꯤꯖꯤꯟꯕ ꯀꯜꯂꯨ. ꯄꯛꯅꯕ ꯃꯆꯨꯅ ꯃꯪꯒ꯭ꯔꯥ ꯃꯆꯨ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯑꯋꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ. ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯅꯤꯡꯕ ꯃꯄꯥ ꯆꯥꯒꯅꯤ. ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯍꯤꯒꯣꯛ. ꯃꯊꯪꯗ ꯇꯨꯂꯥ ꯔꯥꯁꯤ. ꯉꯁꯤ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 9
ꯌꯨꯝꯖꯀꯩꯁ ꯅꯨꯃꯤꯠ ꯏꯉꯥꯒꯤ ꯀꯨꯟꯒ ꯍꯨꯝꯗꯣꯏꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠꯀꯤ ꯇꯨꯂꯥ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯁꯤ ꯉꯔꯥꯡꯗꯒꯤ ꯍꯦꯟꯒꯠꯅ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ ꯃꯤꯅ ꯂꯥꯛꯆꯕ ꯉꯝꯂꯣꯏ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯒꯅꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯣꯠ ꯇꯤꯟꯅꯒꯅꯤ ꯂꯥꯏꯕꯛ ꯊꯣꯏꯅ ꯐꯕ ꯑꯅꯤꯡꯕ ꯊꯕꯛ ꯄꯥꯡꯒꯗꯕ ꯅꯆꯥ ꯅꯅꯥꯏꯒꯤ ꯂꯝꯗ ꯑꯁꯥ ꯆꯥꯎꯅ ꯂꯩ ꯍꯨꯔꯥꯝꯕꯅꯗꯤ ꯍꯨꯕꯤꯒꯅꯤ ꯈꯨꯔꯨ ꯈꯔ ꯁꯦꯜꯂꯨ paknaba machuna lei machu natraga higong machu paknei aduga paknaba maikeina awang maikei paknei leisa pakhangi oina nungsiba phangjai thauni polamna lei higok mathangda vrishik rashi ngasi July gi tarik 9 yumjagaisa numit ingagi kunhumdoi pamba vrishik rashi gi phone khangminasi ngasisu kaya pangdabi numit adum oiri adumapu numidang waram yoksilakpadagidi soidana adongi afaba matam laglagani waruraganu nasangna ran chakhotgani tawadabu asumba lausingna pambai oyu maru mapang kainadanaba honnou amadi mitop thajaganu paknaba machuna kangcheng machu loinana makha maikei pangnei aduga pakhang leisa pakhangi oina thenglamna wakhan nungaigani thauni polam leiko mathangda danu rashi ngasi July gi tarik 9 yumjagaisa numit ingagi kunga humdoi pamba numit danu rashi phone khangminarasi daw yadaba sum hemjilakpagum tawba matangni ingthana tapthana warep lawbiu sagwalaga hekta mangjagani khangba kanba tangai phade thauna phudokpana oijaba phangani nakha thabagi wasu tasinba kanagani yenaba amadi sin kanbadi soblakpa yai ingthau paknaba machuna hangapan machu aduga paknaba maikeina awang maikei paknei leisa pakhangi oina matang icha charoi thauni polam lei asangba amadi higo ngasi July gi tarik 9 yumjagaisa numit ngagi kunga humdoi panba numiki makarasigi phone khangminarasi ngasigi ayamba matamsing hanagum yaiphakhigani thabak mai pangna changsimba ngamkhigani sen tan senba ngamgani numidang wairamdagi hantharakani nasangnaran hanagum chakhotgani hakchang nungaigani yetnabada ngambinaba leiroi marup mapangnadi tathi asawba uthokanu paknaba machuna higong machu paknei aduga paknaba maikeina maning maikei paknei leisa pakhangi oina ikai khumnabigani thauni polamna lei sini angangba ngasi July gi 9 yumjagaisa numit ngagi kungo humdoi pamba numiki kumbarasigi phone khangminarasi aye apan koktri mina yengthiba sen chappa oikini adumapu numidang waramdagi koklaktuna mathangi numit phawba phaba oiraklani phangba yabada yenaba hakchang su nungaiba watpa wakhan su thoktaba numini loksing tansimba thiba kumba kanbana saphagani paknaba machuna atya machu aduga paknaba maikeina awang maikei pangnei leisa pakhangi oina matam hawhankho thauni polam leinapu amadi kismis ngasi July gi tang 9 yumjagaisa numit ingagi kunga humdoi pamba numiki minarasi phone khangminarasi ngasi numida wairam phawba laibak phakini thabak thauramda apanba lekhiroi kanaba phangani thengjilakpa matamdadi leiramba daw hanthakini harawba nungaiba athoiba loksing phangjaba numini yeknabanadi kainan basilakani nungna chalu amadi miwa thajaganu paknaba machuna hangapa machu aduga paknaba maikeina mamang maikeini leisa pakhangi oina ningba thungani thauni polam lei higo mathakta pijakhiba machusing asi isada set imbada natraga lumal oina sinabada kanaba phangbigani amadi hairiba maikeising asida ngasigi oina chatpada oija oithak tawjaba kanagani amadi sorda thauniba matamda hairiba lei machusing asi thaunijabada afaba haibadu phangani ngasigidi ingagi kunga humdoi pamba yumjagaisa July gi tarik 9 gi rashi 12 gi phone khanghanjaba matang sida loisinjare loisilakpada miyambu amuka hana khurumjari